Arambai News Guwahati Tamil Longi Pau Tabi Singbu Yan Han Mukta Chingangbam Susitrani na Kurumjari Husinga Sigi Samlapa Mariba Pau Sing Lobirase Lagliba March Kuntra Matu the Pangfuka Doriba Asamgi Raishavagi seat and Yesigi Manunda Amadi AIUDF na Makogi Mihut Tadok Naba Kadna Hodarakle Congress na susidasi Makoida Sinaning Bagi Wakalon Kara Nakuina na Mamang the Pongdok Padi Lake Rapane Adubo Congress su Makogi Mihut Ama sit asida Tagat Ningbagi Apamba Lairakle Piba Masida AIUDF ki MLA Ani Amadi Congress ki Pradesh President Bhupen Bora Delhi da kem saduna Party Chief Sonia Gandhi ga unaduna makogi ayaba launanaba kanna honarakle Assam Police na handakta terror group Al Qaeda da affiliate toba loop amaga mari lenei haibagi maralda Bangladesh da base oiba Bangladeshi ama yauna mioi manga phakre Asumna Assam dagi Al Qaeda supporters sing phaba sina Guwahati amadi Assam gi security da achoba chaitheng ama pirakkibaga loinana state asida jihadi singna chatarakpa yaba thabak thorom khudimak kupna yengsinba hokre Assam Transport Department na chahi asigi January kunda two-wheeler yonba matamda lemna helmet pinanaba motor vehicle dealer singda khanghanki adubo Guwahati da lariba two-wheeler dealer singna haujiksu helmet pidri Masida Lengakna Midyeng Changba Horakre. Gasi Lakipur Ahal Marupki Mipam Ama Korirol Sanglen Lakipur da Pangthokre. Mipam Masida Handakta Assam Lengakna Lakipurgi SDO Office Sananaba Lakipurgi PHE bu upgrade Tarokpa Loinana Nehru College da Science Stream Ama Matang Jahidagi Tamnanabagi Taurang Sina Singbakaya Lauthokiba Amadi Tabagoina Onthoknaba Honarakpa Ubada Lubasina Tagatpa Amadi Haraunungaiba Fongtokre. Ex-MP Comrade Nurul Hudagi Marfutarani Thoi Subama Pokumonga Marilina Ningsing Thorom Amasu Ingudam Satish Chandra Namipamapu Oiduna Pangthoke. Ingudam Binod Professor G. Narahari Sharma Y. Nadia Chan S. Biren Amadi Oinam Ibo Chongna Chengba Akadaba Miyoi Singna Nurul Hudagi Maramda Wangangke. Ngasi Manipuri Chanura Aibi Lupki Mipam Ama Lupki President Sawam Jayanti Devi na Mipamapu Amadi Lakipur JetPC Kabarbam Ongbi Anita Devi na Athoy Baleng Birakpa Oina Lupki VP Thokchom Anjana Devi gi Yum Poilapul da Pangthokre Mipamasina Lubasigi Mingthol Asi Chanura Khorjai Lup Kasar Haina Khangnaragani Warep Nakre Hariba Anuba Mingthol Asi Hayeng Habadi March 13 dagi Chatnabasu Hauragani Haide All Assam Manipuri Students Union Amsu Hozai District Committee na Sinduna Pangthokliba Taret Suba Yaushang Kumhai Saruka Moriba led Hemam Dola Singh Memorial Competition Manipuri Sahitya Parisad Assam Hozai Committee Vice President Amadi Hozai District Kang Association ki President Khoirom Navdeep Singh na ngasi hogdokre Dholpukri Manipuri Kala Kristi Vikas Kendra gi mandopta pangthokiba thoramasida committee asigi secretary K Pradeep amadi cultural secretary K Kunjamani su sarukyaki hogdopagi match ta SSYS Thoiren Khun amadi Omtala Chumthang club anigi marakta sanaki panbayai Amsu Hozai district na Taret Suba Yaushang Kumai English Singani Kunithoi lagliba March 19 18 amadi Kunda Hozai gi Bihu Tolida pangthoklagane Srimanta Sankardev Kala Kristi Vikas Kendra na sinlangduna Hozai Jilagi Sadar Sankardev Nagarda ngasi Hamanya Divas amadi Bharat Ratna Dr. Bhupen Hazarika gi Tarasuba Laikidabagi Ningsing Thoram Pangthokre Khunai Yakhanaba Miyoi Kharada Award Kasu Lanthoke Makogi Marakta Laikhidraba Aparajita Bora Laskar Suwarni Pragya Sadhana Award Inglisingani Kunithoi Hozai gi Saknarabi AIB Yumnam Renukata Lanthoke Thoramasida Assam gi Forest Minister Parimal Suklaveda Madi Pratidin News Channel gi Editor-in-Chief Nitumani Saikia Athoiba Mitungoina Sarukyaki Yumnam Renuka Sanskrit Manipuri Amadi Asmis Londa Srimad Bhagavad Gita Handokrabi Amadi Saireng Larik Kayasu Phongkrabine
Assam Soccer Futsal Association na sinlangba Young Farmers Club Tolen Khunna Yumbuoiba Amadi Haurongbam Brothers na sponsor tauba led Haurongbam Calendra Memorial Open League cum Knockout 5-man Soccer Futsal Tournament Inglisingani Kunithoigi ngasi hogdokpagi thoramda association asigi president Moirangthem Brajagovin na miphammapu amadi advisor Oinam Biramani na chief guest Ingudam Gauramani amadi Haurongbam Samrendra na Samrenda Donor na guest of honor oike. Hogdokpagi match asida SFA Singerbon na 8 Warrior Bon Tarapurbu goal 12 anida maithiba piki. Anisuba match na Mangalpur FC amadi Destroyer Ningthem Khulna goal ahum da draw oiki haina association asigi joint secretary Ngangom Brajakishor na thadorokpa chirol amana phongdorakli. Apunba Poramlen Marup Hozai Notun Bazar na Sinduna Hokiba March Taramathoi Imakithe Larin Bilam Pakta Marfutara Taruk Suba Poram Numit Pangthokre. President Nongthombam Brazabiduna Mipama Poidana Pangthokiba Ponga Mipamda Poram Marup Hogdok Piramba Laikidraba Usam Tonugi Mapok Numit Ningsing Laduna Imakithe Larin Bilupki President Ketrimayum Raj Babuna Luchingduna Laikidrabagi Mapamda Haikat Lekat Tamke. Member Kamal Singh na Usam Tonugi Punsiwari Pathoke. Usam Kunjabihari Pukramam Kamini amadi Khol Chandra Mangang na President Oiduna Nongthombam Indra Kumar na iba Dobka Chingi Chini Champra Kauba Nobel Amasu Makumhangdoke. Manipur ki lamsang kendra BJP ki ticket ta mai palakraba Sorok Khaibam Rajenbu pro tem speaker oina ngasi Manipur ki governor La Ganeshan na wasak lokre. Wasak lobgi tharamasida caretaker CM Biren TH Biswajit Y Khemchan Govindas Kontho Jamna Chingbasu Saruk Yake Panbayai pro tem speaker Rasina Lemhoriba Nauna Karakpa MLA Yankimapan Haying Thokaba Numit wasak logodoribane. UCM na Manipur ki wang mada choi na takraba Manipuri singi igi khongul libagi khongchet ki manung channa Anglo Manipuri war da thawai na pontha pigraba Major Chongtha Miyagi aroiba yahip tan ki mafam ngasi Agartala dagi kilometer 12 rom lapna leiba Narayan Khamar chatuna maki mitamda hailei katuna ikai khumnaba utkre. LMG Manipur ki founder publicity secretary Tentha Khongban da leiba Rakesh Naurim amadi mahaki mayamba anigi yum tum na mai chakhibadagi LMG ki executive council ki member sing na warep loduna awaba nanglaba imung ani asigi miyoi singda thongmi singna chatuna lupa lising humbudrani pan tengbangduna imung asigi awaba da saruk yakhre. Khongcheradu lubasigi president L Kunjakesor Sarmana luchingki. Jiribamda BJP Manipur Pradesh ki General Secretary K. Sarat Kumar gi mitam mai thakre. Masing yamlaba miyamna mass rally su chatki. Jiribamda K. Sarat Kumar gi lekaida miyamna ngarang nungthil mass rally chatpa matamda haunaruba tawduna miyam kaya thoraktuna khutta placard paiduna K. Sarat Kumar General Secretary gi pham thadou makna Jiribambu manghanbani haiba kholau kya larduna sanglaba lambida rally amasu chatki. Rally asida K. Sarat Kumar gi mitam su mai thaki tungda police na miyam rally chatpada athingba piraktuna rally chatpa thinki. Industry experts amsung professional singbu konsinnabagi pandamda UGC na Central University gi oja sing PhD degree paidaba yade natraga net qualify oidaba yade haibagi tangai fadaba adu lawthoklagane. University amsung college sing da Professor of Practice amadi Associate Professor of Practice haina kauba anoba akhanaba pham khara hangdokre. Phibam asida Kudamoina diplomat amana phauba international relations ki matangda takpa yaragane. Magogi PhD mathau tararoi expert singna akhanaba lam amada demonstrated experience leiragade akhanaba pham asida oza oiba yaragane. Pham asi mathau tabagi matungina permanent natraga temporary oiba yaisu haire. Handakta Central University singi Vice Chancellor singna haribo oza singa si lobagi matangda regulation semdok semjin tongnanabagi committee ama semnabagi warepsu lawkre.
Trinamool Congress ta changkraba Shatrughan Sinha West Bengal gi Asansol Kendra gi Lok Sabha bypoll da mirep oiragani amadi Union Minister su oiramlaba amadi Saisakpa Babul Supriyo su Baligons Kendra dagi Assembly bypoll da TMC gi mirep oina chongthoklagani haina TMC gi Chief Mamta Banerjee na lauthokre Sid ani gi Mikhal lagliba April 12 da pangthokadoribane India da record oina ngasi nongmaijing numid anoba covid case lising ahumga chamaga taratruk phangki mioi nifu taret na covid number moiduna laikide mase haukiba numid chatruka humbudra taruki manungda khwaidigi nemba changni ngasi di India da active case su lising kunthra nipan supna humpumapan da hantarakre National COVID recovery rate su chada marfadrani pan dasmik taret amada hengalakre aduga nomagi positivity rate na chada sino dasmik mari amma khaktang oihore Russia na Ukraine da landaba si ngasina tarani pani chanba numitni Ukraine gi sahar ayamba frontline landfam on kibaga loinana Ukraine gi military airbase kaya da so Russian fighter singna target tawre Yamdrabada missile nipana attack tawduna Poland ga tainabada Lviv sahar gi manak nakna laiba military base amada landabadagi Yamdrabada miyoi mapan sikre amadi yamnasu amangata thokre Yumlo nariba laibak Poland gi tainabada laiba airbase asida landarakpadagi Poland na Russia da warning phawba pirakhe Kiev sahar gi khada laiba Vasilkiv sahar da laiba airport amasu Russian attack ta amangata thokre Kiev sahar Maikai ahumgi habadi awang nongchup amadi awang nongpoktagi landari adubu Russia na yangna changsinbagi mahutta Kiev sahar bo lawshinabagi tanja ama ngairaduna leibagi phibamda landabadi leptana Ukraine gi mapangal mathawna loisilhanabagi lalong sanabagi maong ama umayek sengna uba fanglakli tasengna Ukraine gi President Zelensky su mathawna maringjal khazik hantarakpagum uba fanglakli Russia na leptana landarakpa sida paktakna na sokchilakliba si maruoina konung sahar Kiev ne amadi nakhalamaromdana Ukraine gi micham kaya thawai hingnanabagi maraibak thadoktuna chenthoknaba leptriba sisu mahaki mamit mamang maktadane phibam asida ngasidi Zelensky na tasengna Russia ga wari sanaba pamlakli President Putin ga hakthengna na phaminaduna wari sanaba pame haina machinmakna phongdorakre Mediator oiningba laibak amadi luchingba yamjarabasu Israel da phaminaba amadi Israel na mediator oihaningbagi apambasu mahakna phongdorakhi Luriba sina wari sanabagi matam leptringai mamangda Zelensky na chokthabana halakadra haibagi chingnaba amasu chauna leirakli Tasengbani ingnisingaga chamapan nifu mangagi matungda ngasi Europe na mayok nariba khwaidigi achoba crisis ase handaki Russia amadi Ukraine langi wathogasina oiri Russia na Ukraine da landaduna India ga loinana malemgi security da pirakliba achoba chithing asigi matangda khananabagi damak Prime Minister Narendra Modi na chair logduna awangba thaki mifam ama ngasi phamkre nakalamrom da India gi embassy Cape tagi hongdoktuna habadi Ukraine dagi hongdoktuna kharanigi oina Poland da semkhre Nagalamrom da Russia na malem da khwaidagi sanction thamba leibak ama habadu oirakli Haukiba February 22 dagi hauna sanction lising ahumga chatruk taranithoi Russia gi mayokta leibak kyana thamlakibaga loinana haukiba March 16 fawda leibak asigi mathakta punna lising tarukka chahum humputaruk sanction thamjilakre panba yai masigi mamangda puari da most sanctioned state asi Iran ne masi US UN amadi European Union na chingbana thamlakhibani punna sanction lising ahumga chatruk tarataruk thamkibani Pakistan ki Prime Minister Imran Khan na Pakistan Army bu saga changdamna rakhiba sina Imran Khan amadi Pakistan Army gi marakta hakthengnana muknaba ama leiraklabra kanna chingnarakli Pakistan ki economy amsung diplomatic position lekha tahalle haina Prime Minister Imran Khan gi mathakta maral kya sirakhibaga loinana ngasidi Imran Khan Parliament ta no confidence motion mayokna batarakle Japanese school sing da ponytails ban tawkhre masina nupa sing da sexually excite taholi hairi Japan da lariba school sing da nupi macha mahairoi singna makhoi gi masam ponytails ta
punba asina ngaksamgi saruk expose tawba maramna nupasingda sexually excite tawi haibgidamak ban tawkibane leibag asida lairiba institution singda mahairoi singna tangai fadana ngakadaba dress code singi manungda masigi ain asisu maru oiba point ama oina yauri aroiba dangasigi tentakpa maroiba pau khara Assam Assembly की बजेट सेशन हयेंग मार्च 13 दगी होरगने मिफम से लाग्लिबा एप्रिल अमा फाउबा चथगदबने फाइनेंस मिनिस्टर जनता नियोगना मार्च 3 सेनबा चही इंग्लिसंगनी कुनिथोई कुलहुमदोगी ओइना स्टेट बजेट मार्च 13 पुथोकने NPF की नौना कारखिबा मिहुत मंगाना BJP की अनोबा लेंगाक सेमगतपदा मपुंग फाना सपोर्ट तौननबा वारेप लौरे हाइना माउ केंद्रदगी कारखिबा L दिखोना फोंदोरखरे JDU की मिहुत सिंगनसु BJP ना अनोबा लेंगाक अमा सेमबदा मपुंग फाना सगतकनी हाबगी लेटर ऑफ सपोर्ट ngasi मणिपुर की गवर्नर दा पार्टी असिगी प्रेसिडेंट हंखन पाउ टाइटल ना पिशनखरे तोंगान तोंगान पॉलिटिकल पार्टी की टिकेट तामदी इंडिपेंडेंट मिरे बोइना नौना माइ पालखरबा मणिपुर की मिहुत हुमफु हयेंग MLA ओइना वासकलोबी थोरम पांगथोलगनी हाइना असेंबली की सेक्रेटरी के मैगजीन थोकपा चिरोल अमना हाइरक्ले मेघालय बेस होइबा लालहोलुब HNLC ना इंटरलॉक्यूटर सिंह खनबीबगीदमक मेघालय लेंगाकमदी न्यू दिल्ली दा थागतपा फोंदोरखरे अरुणाचल प्रदेश दा क्रिकेट एकेडमी अमा यूसुफ पठाना लॉन्च तौखरे पंजाब दा अंगकपा मोंगदा आप माइपाखिबा मतुंग CM ओइरगदबा भगवंत मानना गोल्डन टेंपल दा चतुना खुरुमजखिबगा लोइनना अमृतसर दा माइपाकपगी रैली अमसु चतखरे RBI ना HDFC बैंक की बिजनेस जनरेशन की थबक थोरमसिंगदा अथिंगबत थमलखिबा अदु लौथोखरे अहांगबा PG मेडिकल सीट सिंग मेंशनबगीदमक नीट PG इंग्लिसिंगनी कुनमाथोई की ओइना कैटेगरी पुनमकी ओइना कट ऑफ 15 परसेंटाइल हंथनबा सेंटर नेशनल बोर्ड ऑफ एग्जामिनेशन दा सेंटर ना नेशनल बोर्ड ऑफ एग्जामिनेशन दा खंगहनखरे रोनाल्डो ना लनाई ओइना 58 सुबा गोल चंदुना वर्ल्ड रिकॉर्ड थमखरे जर्मन ना यूक्रेनियन रिफ्यूजी 2,400 मोल्दोबा दगी लौशिलगने चाइना ना सांघाई दा लेबा स्कूल सिंग थिंगजिनखरे चही अनि की मनुंगदा रिकॉर्ड होइना अनोबा कोविड केस नोमगी ओइना 1,500 सुबना 8 फंखी रशिया ना किडनैप तौखिबा मेयर बु कंदुना पुथोकपिरकनबा मालेमगी लेबाक सिंगदा जेलेंस्की ना हाइजरखरे लान असिदा इहान हानबोइना न्यूयॉर्क टाइम्स की जर्नलिस्ट अमा इरपिन दा लेखिद्रे महाक लोइनबा अमसु फिबम थीना सोखी रशियन फोर्स ना अंगांग अमा याउना थवाई हिंगनबगी चेंथोरकपा इवाक्वी तरेट केप मनाक्ता कापतुना हातखरे अदुबु लान चाहलबा यूक्रेन दा चथकिबा एक्शन असिबु डिफेंड तौरदुना यूक्रेनियन शहर खरदा ओइरिबा ह्यूमैनिटेरियन फिल्म असि कैटास्ट्रोफिक नि हाइना रशिया ना हाइरक्ले अमदी इंग्लिसिंगनी कुनमाथोगी जनवरी दगी यूक्रेन दा अमेरिका ना सिक्योरिटी की मतेंग पांगलकलिबा से $1 बिलियन अमा दशमिक अनि हेलक्ले ngasi gi andi Arambai news Guwahati da mitilon gi paw sandok chaba matang se loisin jabaga loinana tabiri basingbo mukeso hanna khurumjare